ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯈꯤꯇꯪ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯅꯩꯅꯔꯝꯕ ꯑꯃꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜꯒꯤ ꯇꯧꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯈꯤꯇꯪ ꯊꯩꯗꯣꯛꯆꯔꯒ खितंग मयाम की हक्तंग मतम लेननबा हाइदना आइना वरी वताई अमु पुजरई वरी वताई स्तेदा नसी अहाकी नाक्ते लेंजिन बिरिबा असि ममांगदसु आइना अनिरक कुम पुथोकचरखरे मसे अहाकी इताव डॉक्टर नबकिशोर मासी थौनावजम नबकिशोर नंबोलदगिनी हेल्थ सर्विस ता यामना सीनियर डिस्ट्रिक्ट लेवल ऑफिसर मोइना लेबिरमबदगी मसामंग डॉक्टर मोइना हौजिकति रिटायर तौरगा क्लिनिक अमसु तौगिरी कोई कनोगी नंबोलगी कथेन मक्तदा इताव सिदैदा सुमागी वारी वताई सि मसागी लेजबा माना खंजबा मयाम लेबिना माइथोलॉजी की वारी मेताम सिदैदा आइना इताव सि पुजरकपनी हौजिक सि मयाम दुर्गा पूजा तौनरी अदु मतममदा खोइना अंगांग ओइदि दुर्गा पूजा सि यामना मपुंग फाना तौरम हाइतारे हौजिना मु तोंगान बाय खोइ अतै अतै लाई अतै सु लानबा हौरे खोइ मैतै मरुकी सु मयाम अमा अदो खोइना इंडिया की मफम खुदिंगमक्ता मदि खोइ हौजिक हौजिक खोइना दुर्गा पूजा हैना तौनरिबसे मसिबु करिनो हाइबे मतंग सिने मयामदा खोइ अंगांग ओइदि तौजरी अदि युमदगासु दुर्गा लातना दिगी लेकाइदगासु लातना क्लबतगासु लातना लीला ड्रामा तौदना मयाम मदुम तौनरई अदु तसेंगना दुर्गा पूजा इसी करी की तौरिबनो करमाइन तौदना दुर्गा पूजा से हौगिबनो हाइबने सिंबगी मतांगी वरी से इताउदम तंग खंजेनि इताउसे कौजबनी मयाम नुंगाइबिगने खल्ली अना असि थमजरगा इताउ फनी मतंग स्टेदा अहाकी कनो आइगी चैनल की मेंबर सिंगी कोई मोइना मोइदा खितंग कोइना वरी वताई मतंग खुदोन तमजबगी मतंग मोइना इताउ दुर्गा पूजा हाइबसिबु करमाइन तौदना तौरिनो वरीदा माइथोलॉजी दा करी वरी लेबिनो दुर्गा पूजा कमाइन तौइनो तंग इताउ तंग एक्सप्लेन तौगी इंगबीबा पुनमकुसु तोलबना नाय हांना खुरुमजरी लोइनना खै वारी लिनिगैदा हाना वाफम अमनिदा फोंदोकचरमगे सही यांखै मुकी ममांगदा अखोइना अंगांग ओइगैदा थेंगनजरपदा देवी पूजा हाइना खंगनरमी दोल अमा सारगा मकु तरा लोंबा अखोइगी हिंजाबा अमा ngasagi mangakta taana thinba aduga nongsa tongba adugumba nupi ama agi photo nungdo du thelaga da khoi lanarami duga bujasi ekhoida angaide latpada ahing yarektana sangoida kaida adagana ka yumgi ka amgi ka chinda khillaga adubu puja tawraga adi maduda kannaba ekhoina matamdu da chu huran bachalami adi mairien huran ba Kungdum huran ba, ada noba huran ba, ayam huran lagi isu tu lain tu kalam ni. Madu yang nungai ba pusior makalam ni, ahin gali aku matam tu dah sini nupa ni sini nupi ni apa kai do ki tina tina betul. Imung manungi lekai gi maya puna baili aga sathar pani adu bahau cikti madu puna hong kre. Adu ga itau dakena bili ba saiki wahang sigi pakumoi na hajar beda. Aku puna bangda Durga Puja bisa huji yang kena. Uri TV da radio da di lekai da khunda akhoi Manipur da na panthoibi puja oina ayamba taunaba lat pachanaba ure adu masigi hofam wari amani dang ai meyam da thamjege khoi Hindu dharma gi oina di sumaina le India gi state sing Maharashtra gumba Uttar Pradesh gumba South India gumba da di Durga Puja si Sri Ramchandra na Ramayana की वारी दिया वो श्री रामचंद्र मांगना ख्वाइदगी मागी नुपी फार पुगिबा रावण हाइबा लंका की हिंसा बसिबु हाननबा शक्ति लायबी पार्वती मसामक न ओनबा दुर्गा से मद लाटप पूजा तौबसी चनै अदुगा पूजा तौब लोरपदा पार्वती न मागी अनिंगबा पामबदु पीरगा बोर पीरकांदा रावण से हालन बने Asagi borsi piding ada puja si kamai tau geda Ramna Durga murti si khillaga puja tawi aduga magi thambal chamaga nipan si katnaba manak da thami adubu thambal amadi
Durgasina losala tham mathang Durgagi maming mathame am sola ganda puja si tong sum thamban ching sum mathang sum kalakpada chama tare subda loi kheba cham nipan subdi thi khangdabdagi cham nipan suna katkadaba pot oibanina magi mamitu oina loktho kotho katke na si ramna honrakda ima Durga sina manamakta phalok chongthoga ngai kho hana khama ganda aina nangina taw yengena tawbani dangna aingonda nuksidana aibu datpiraga aingonda asagi nangi mid phawba kanna honarakpasida ai pungpen pele aduna nahakna ningiba rabon hatkani ena asagi puja tawrisi thungbo oijaro rabon hatpra ngamjaro haidana bor pibaga loina magi shakti edusu sinarami smai tawraga rabon si hatkibani aduna puja si ayamba matamda khoina thengnabada khoi mera tha si hawi mera gi nong pan bde hawraga mi tarani chupna puja si tawi nipani janban numit china khoina Durga Ashtami haina khangnei Manipur dana bor jatra haina bor nimit haina khangraga yang thanglem bide bor khorba chanei mapani suban numit china Navaratri haina khangnei aduga Navaratri sina khoina Bali haina khangnei khoina saida kaida khangnabada aduba aduga Navaratri haisi arthadi khoi masi wari ma tongan lei adu makhada lithajarake adu ngasai gi mamangi wari du hangacharaga khoi Sri Ramna Lanka gi rabon hingsa basi halaba matungda ngasai magi tawum thokpa loimak tawrame Ramsi khoi gi Mahapurushotam Sri Ram haina khangnei karigino haibida Ramsi khwaidigi ideal loiba Hindu dharma gidi mangonde hena ideal loiba ningthau ama habido leigide karigi ideal loribeno habida magi nupi sita si pharga bina puraga lord khraga su magi nupi si thina honabda magi mapunsi tu siba sangba naba khangdagai jangalda adum le tumba chaba kawba makai la songna dana magi khongmi lami siphai yong mayam loinana sita udhar tongnaba aroibi angambi honaraga ngamgi aduga amuksu sita haiba nupisi ana migi mayumda rabona phaga leigraba akoi swaida hojiki chanabidadi oktabini na logadroiba poramani thajada kanamta thajaroidabani sita se migi mayumda leigraba nupidu mana hon lausalakoi thajaroidabani adubu mana magi nupini mabu yamna luna khanjabani khalla lausalaga mai nupini na manakta lehengi adugi mathakta ramna ngasagi rabon halabasu Sri Lanka da santi lainabana rabon gi manarpa bibison si magi matung indana lan yaugiba mahakpu Sri Lanka gi ningthau phamton pirami ningthau helami asi gi mathakta muksu asagi bibison si nupi thigide hana ado rabon gi nupi mando dorisi bibison da lohongdana lehelami aduga asagi leba adugi ningthau helami masi mayam si loyar matungda akogi masi Uttar Pradesh ki Ajodha dagi horkhibanina magi mayum si da halak padu bisi Diwali numita halai aduna Ramchandra na Diwali numisi da Ajodha da halak pasini India punamakta mai angan bathandana mabu welcome tawbagi haraudana tayamdana India punamak simthungna Diwali haidana pangthokna ribase asin Diwali waidana masini aduga mu makha khidang samdajarabada Sri Ramchandra se mana Ajodha da pali matam se lebak sigi adugi madik shanti leiba aduna shanti leiba khuran jinthi leitaba asumba bichar da tawba bajagi phanebu khallagadi magi ni bisita se jangal da bond langthok ibani khudam oina akogi praja dobi amana magi ni bisi gi wari ji tumin miyam da sai Rabon gi hingsabana pharurabani Lanka da leirurabani adu asi okde biti khangde aduga mana miroli bedusu magi machani khangde ramgi machani khangde kanano khangde haidana do bmna wari sanabadu tabada ramna pajana magi nupisi yadra mane khandana ma praja singdugi da khallakanda magi hek chanajabi nupise
ꯂꯛꯁꯃꯟꯗ ꯁꯤꯟꯅꯔꯒ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯑꯃꯗ ꯂꯩꯍꯜꯂꯨꯔꯣ ꯁꯣꯏꯗꯧꯕ ꯃꯐꯝꯗ ꯂꯩꯍꯜꯂꯨꯔꯣ ꯍꯥꯏꯗꯅ ꯕꯣꯜ ꯑꯃꯗ ꯊꯝꯈꯤ ꯑꯁꯨꯃꯥꯏꯅ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯈꯟꯕ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯣꯏꯕ ꯔꯥꯝꯁꯦ ꯃꯁꯤꯒꯤ ꯂꯩꯕꯥꯛꯁꯤ ꯁꯥꯟꯇꯤ ꯄꯨꯔꯥ ꯂꯩꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯂꯩꯇꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯣ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯒꯦꯗ ꯔꯥꯝ ꯔꯥꯏꯖ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯅꯔꯤ ꯔꯥꯝ ꯔꯥꯏꯖ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯐꯝꯁꯤ ꯑꯌꯣꯙ꯭ꯌꯥꯗ ꯊꯣꯛꯈꯤꯕ ꯄꯣꯠꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯥꯝ ꯔꯥꯏꯖꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯇ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯁꯥꯟꯇꯤꯗ ꯏꯪꯅ ꯆꯤꯛꯅ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯑꯍꯤꯡ 7 ꯅꯨꯡꯊꯤꯟ 7 ꯆꯨꯞꯅ ꯂꯥꯟꯁꯤ ꯁꯣꯛꯅꯔꯀꯥꯟꯗ 12ꯅꯤ ꯁꯨꯕꯗ ꯍꯤꯡꯁꯥꯕꯗ ꯍꯥꯠꯄ ꯉꯝꯈꯤꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯅꯕꯔꯥꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯑꯍꯤꯡ 7 ꯍꯥꯏꯕꯅꯤ ꯑꯍꯤꯡ 7ꯁꯤꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯄꯨꯖꯥ ꯇꯧꯅꯩ 12ꯅꯤ ꯁꯨꯕꯗ ꯗꯨꯁꯦꯔꯥ ꯍꯥꯏꯗꯅ ꯑꯃ ꯄꯥꯡꯊꯣꯛꯏ ꯗꯨꯁꯦꯔꯥ ꯍꯥꯏꯕꯁꯤꯅ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯍꯤꯡꯁꯥꯕꯗꯨꯁꯨ ꯍꯥꯠꯄ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯔꯥꯝꯅ ꯔꯥꯕꯣꯟꯕꯨ ꯍꯥꯠꯄ ꯑꯗꯨꯒ ꯃꯁꯤꯅ ꯇꯥꯛꯏꯕ ꯑꯥꯔꯊꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡꯁꯦ ꯙꯔꯃ ꯆꯦꯟꯕ ꯄꯥꯞ ꯆꯦꯟꯗꯕ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯃꯤꯅ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯤ ꯐꯠꯇꯕ ꯍꯤꯡꯆꯥꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯄꯥꯔꯥꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯂꯩꯅꯅꯕ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯗꯣꯁꯦꯔꯥꯁꯤ ꯄꯥꯡꯊꯣꯛꯅꯩ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯏꯃꯥꯟꯅꯕꯁꯤꯡꯒ ꯗꯣꯁꯦꯔꯥꯒꯤ ꯅꯨꯃꯤꯠꯇ ꯆꯠꯊꯣꯛꯎꯕ ꯍꯟꯖꯤꯟꯅꯔꯛꯄꯗ ꯍꯩ ꯑꯃ ꯂꯩ ꯑꯃ ꯎꯅꯥꯗ ꯑꯣꯏꯔꯁꯨ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯩꯔꯁꯨ ꯍꯦꯛꯑꯒ ꯄꯠ ꯊꯜꯂꯀꯥꯟꯗ ꯏꯃꯥꯟꯅꯕꯗ ꯅꯨꯡꯁꯤꯅꯕꯒꯤ ꯇꯥꯝꯗ ꯈꯨꯠ ꯁꯣꯛꯅꯔꯒ ꯃꯗꯨ ꯄꯤꯅꯩ ꯂꯦꯡꯒꯣꯟꯅꯩ ꯑꯩꯈꯣꯏ ꯀꯣꯟꯁꯤꯟꯅꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯃꯤꯟꯅꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯨ ꯑꯩꯈꯣꯏ ꯑꯐꯕ ꯇꯧꯕꯁꯤꯡꯅ ꯐꯠꯇꯕ ꯇꯧꯕꯁꯤꯡꯁꯦ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯁꯥꯕꯣꯟ ꯈꯨꯗꯝꯁꯤ ꯂꯩꯅꯅꯕ ꯍꯥꯏꯗꯅ ꯁꯤꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛꯇ ꯆꯠꯅꯔꯤꯕ ꯗꯣꯁꯦꯔꯥꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯃꯌꯥꯝꯗ ꯑꯩꯅ ꯂꯤꯖꯅꯤꯡꯉꯤꯕ ꯋꯥꯔꯤꯅ ꯑꯩꯈꯣꯏꯅ ꯗꯨꯔꯒꯥ ꯄꯨꯖꯥꯗ ꯂꯥꯠꯂꯤꯕ ꯂꯥꯏ ꯉꯁꯤꯒꯤ ꯃꯔꯛꯇ ꯂꯥꯏꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯗꯨꯔꯒꯥꯁꯤ ꯑꯣꯏꯔꯤꯕꯅꯣꯗ ꯗꯨꯔꯒꯥꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯅꯨꯄꯤ ꯄꯥꯔꯕꯇꯤꯅꯤ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯗꯨꯔꯒꯥ ꯄꯨꯖꯥꯁꯤ ꯊꯣꯛꯈꯤꯕꯅꯣ ꯂꯥꯟꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯅꯥ ꯀꯅꯥ ꯁꯣꯛꯅꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯑꯃꯇ ꯂꯤꯖꯒꯦ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯁ꯭ꯌꯥꯃꯂꯥ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯦ ꯁ꯭ꯌꯥꯃꯂꯥꯁꯤ ꯃꯁꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯨꯕꯨ ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯍꯤꯃꯠ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯃꯨꯅꯤ ꯔꯤꯁꯤ ꯑꯃꯒ ꯁꯥꯎꯅꯕꯗꯒꯤ ꯃꯨꯅꯤ ꯔꯤꯁꯤꯗꯨꯅ ꯁꯥꯞ ꯇꯧꯕꯗꯒꯤ ꯃꯥꯁꯤ ꯏꯔꯣꯏ ꯅꯨꯄꯤ ꯑꯣꯏꯅ ꯑꯣꯟꯈꯤꯕ ꯏꯔꯣꯏ ꯑꯃꯣꯝ ꯑꯃ ꯑꯣꯟꯈꯤꯕ ꯁꯥꯞ ꯇꯧꯕꯗꯒꯤ ꯑꯗꯨ ꯃꯥꯁꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯔꯝꯚꯥ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯔꯝꯃꯦꯕ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯔꯝꯚꯥꯁꯤꯅ ꯃꯥꯁꯤ ꯃꯨꯟꯅ ꯈꯪꯕꯅꯤꯅ ꯏꯔꯣꯏ ꯂꯥꯕ ꯑꯃ ꯑꯣꯜꯂꯀꯥꯟꯗ ꯏꯔꯣꯏ ꯑꯃꯃꯣꯝ ꯑꯣꯏꯔꯤꯕ ꯁ꯭ꯌꯥꯃꯂꯥꯁꯤꯒ ꯂꯩꯃꯤꯟꯅꯩ ꯑꯗꯨꯒ ꯃꯆꯥ ꯑꯃ ꯄꯣꯛꯑꯦꯕ ꯃꯆꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯀꯣꯛꯅ ꯏꯔꯣꯏ ꯑꯣꯏꯕ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯕ ꯃꯃꯤꯡꯅ ꯃꯍꯤꯁꯥꯁꯨꯔ ꯀꯧꯏ ꯑꯥꯔꯊꯗꯤ ꯃꯍꯤꯁ ꯍꯥꯏꯕꯗꯤ ꯏꯔꯣꯏ ꯍꯥꯏꯕꯅꯤ ꯑꯁꯨꯔ ꯍꯥꯏꯕꯅꯤ ꯍꯤꯡꯆꯥꯕ ꯍꯥꯏꯕꯅꯤ ꯃꯍꯤꯁꯥꯁꯨꯔꯁꯤ ꯉꯁꯥꯏꯒꯤ ꯔꯝꯚꯥꯒ ꯁ꯭ꯌꯥꯃꯂꯥꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯑꯗꯨ ꯃꯥꯁꯤ ꯍꯦꯛ ꯄꯣꯛꯄꯒ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯂꯥꯏ ꯅꯤꯡꯕꯒꯤ ꯊꯕꯛꯁꯤ ꯍꯧꯔꯛꯏ ꯑꯗꯨꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯆꯨꯞꯅ ꯕ꯭ꯔꯍ꯭ꯃꯥꯕꯨ ꯅꯤꯡꯖꯩ ꯑꯗꯨꯅ ꯀꯣꯅꯪꯗ ꯀꯥꯏꯅꯊꯪꯗ ꯕ꯭ꯔꯍ꯭ꯃꯥꯅ ꯃꯥꯅ ꯅꯤꯡꯖꯔꯤꯕ ꯃꯌꯥꯝꯗꯨ ꯎꯕꯤꯗꯅ ꯈꯪꯕꯤꯗꯅ ꯂꯥꯛꯑꯒꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗꯒꯤ ꯅꯤꯔꯣ ꯅꯪ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯍꯥꯏꯗꯅ ꯕ꯭ꯔꯍ꯭ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯍꯤꯁꯥꯁꯨꯔꯁꯤꯗ ꯍꯥꯏꯕ ꯀꯥꯟꯗ ꯃꯍꯤꯁꯥꯁꯨꯔꯅ ꯀꯔꯤ ꯍꯥꯏꯒꯦꯗ ꯍꯦ ꯕ꯭ꯔꯍ꯭ꯃꯥ ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯖꯕꯁꯦ ꯇꯁꯦꯡꯅ ꯅꯪꯅ ꯌꯥꯕꯤꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯕꯨ ꯁꯤꯕ ꯀꯧꯕ ꯅꯥꯏꯗꯕ ꯑꯃꯣꯔ ꯍꯥꯏꯗꯣ ꯑꯝꯇ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏ ꯑꯗꯨ ꯕ꯭ꯔꯍ꯭ꯃꯥꯅ ꯀꯔꯤ ꯍꯥꯏꯒꯦꯗ ꯑꯁ ꯃꯗꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯅꯠꯇꯅ ꯃꯤ ꯑꯣꯏꯒꯦꯔꯥ ꯍꯤꯡꯆꯥꯕ ꯑꯣꯏꯒꯦꯔꯥ ꯁꯥ ꯉꯥ ꯄꯨꯝꯅꯃꯛ ꯂꯣꯏ ꯁꯤꯕ ꯅꯥꯏꯒꯅꯤ ꯁꯤꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯃꯣꯔ ꯍꯥꯏꯕꯁꯤ ꯄꯤꯕ ꯌꯥꯗꯦ ꯑꯅ ꯍꯥꯏꯕꯗꯒꯤ ꯃꯍꯤꯁꯥꯁꯨꯔꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯕꯣꯔ ꯑꯝꯇ ꯄꯤꯕꯤꯌꯨ ꯃꯗꯨꯗꯤ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯤꯅ ꯁꯥ ꯉꯥꯒꯤ ꯂꯥꯕ ꯑꯣꯏꯒꯦꯔꯥ ꯃꯤ ꯃꯔꯛꯇ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯍꯤꯡꯆꯥꯕ ꯃꯔꯛꯇ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯍꯥꯏꯕ ꯂꯥꯕ ꯍꯥꯏꯕ ꯖꯥꯠꯁꯤꯅ ꯑꯩꯕꯨ ꯍꯥꯠꯄ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯕꯣꯔꯁꯤ ꯅꯤꯌꯦ ꯑꯗ ꯕ꯭ꯔꯍ꯭ꯃꯥꯅ ꯃꯗꯨ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯄꯤꯊꯣꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯔꯤ ꯈꯟꯒꯦꯗ
ꯑꯃꯣꯝ ꯍꯥꯏꯕ ꯖꯥꯠꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯌꯥꯝ ꯁꯣꯟꯕ ꯉꯥꯛꯇꯅꯤ ꯌꯥꯝ ꯇꯣꯟꯕ ꯉꯥꯛꯇꯅꯤ ꯈꯜꯂꯀꯥꯟꯗ ꯑꯃꯣꯝꯅ ꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯈꯟꯕ ꯃꯤ ꯅꯨꯄꯤꯅꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏꯅ ꯈꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯅꯤꯈꯤꯕ ꯕꯣꯔꯅꯤ ꯑꯗꯨ ꯂꯥꯏꯅ ꯇꯝꯕꯅꯕ ꯃꯤꯅ ꯇꯝꯕꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯕꯣꯔꯁꯤ ꯐꯪꯕꯗꯒꯤ ꯃꯁꯥꯁꯤ ꯀꯟꯈꯠꯂꯛꯇꯅ ꯁꯨꯝ ꯃꯁꯥꯁꯤ ꯆꯥꯎ ꯁꯥꯡꯕ ꯀꯟꯈꯠꯂꯛꯄ ꯍꯦꯟꯒꯠꯂꯛꯄ ꯕꯣꯔꯗꯨꯒ ꯂꯣꯏꯅꯅ ꯃꯥꯁꯤ ꯃꯤꯀꯤ ꯂꯥꯏ ꯀꯤꯔꯛꯇ꯭ꯔꯦ ꯀꯣꯟꯅꯪꯗꯩ ꯃꯔꯣꯜ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯗꯨꯒ ꯄꯇꯥꯜ ꯑꯗꯒꯤ ꯑꯇꯤꯌꯥ ꯑꯩꯈꯣꯏꯒꯤ ꯁꯔꯒ ꯑꯁꯤ ꯃꯥꯅ ꯂꯣꯏꯅꯃꯛ ꯖꯣꯏ ꯇꯧꯗꯅ ꯏꯟꯗ꯭ꯔ ꯅꯨꯡꯗ꯭ꯔ ꯂꯥꯏ ꯂꯣꯏꯅꯃꯛ ꯃꯥꯅ ꯉꯝꯈ꯭ꯔꯦ ꯃꯊꯪ ꯇꯥꯔꯛꯄꯗꯗꯤ ꯃꯥꯅ ꯃꯥꯒꯤ ꯂꯝꯕꯥ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯍꯥꯗꯦꯕꯁꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅ ꯊꯤꯔꯦ ꯃꯍꯥꯗꯦꯕꯁꯤ ꯎꯔꯦ ꯑꯗꯨ ꯃꯊꯛꯇ ꯃꯍꯥꯗꯦꯕꯒꯤ ꯅꯨꯄꯤ ꯄꯥꯔꯕꯇꯤꯁꯤ ꯃꯥꯅ ꯄꯥꯝꯃꯛꯑꯕ ꯑꯗꯨꯗꯤ ꯃꯍꯥꯗꯦꯕꯁꯤ ꯃꯥꯏꯊꯤ ꯄꯤꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯄꯥꯔꯕꯇꯤꯁꯤ ꯂꯧꯔꯅꯤꯅ ꯍꯦꯛꯇ ꯍꯣꯠꯅꯔꯛꯄꯁꯤꯗ ꯃꯍꯥꯗꯦꯕ ꯂꯥꯟ ꯁꯣꯛꯅꯩ ꯑꯗꯣ ꯃꯍꯥꯗꯦꯕꯅ ꯈꯪꯉꯤ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯕꯣꯔ ꯑꯃ ꯐꯪꯉꯤ ꯂꯥꯏ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯤꯅ ꯃꯥꯏꯊꯤ ꯄꯤꯕ ꯉꯝꯃꯣꯏꯗꯧꯅꯤꯅ ꯑꯩꯅ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯕꯣꯔꯗꯨꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯣꯏꯅ ꯃꯥꯒ ꯂꯥꯟ ꯁꯣꯛꯅꯔꯔꯣꯏ ꯑꯩ ꯆꯦꯜꯂꯒꯦ ꯍꯥꯏꯅ ꯆꯦꯜꯂꯒ ꯂꯣꯠꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯗꯨꯔꯒꯥꯁꯤ ꯂꯧꯅꯕ ꯉꯁꯥꯏ ꯄꯥꯔꯕꯇꯤꯁꯤ ꯂꯧꯅꯕ ꯍꯣꯠꯅꯔꯛꯇ ꯄꯥꯔꯕꯇꯤꯁꯤ ꯑꯔꯣꯏꯕꯤ ꯁꯥꯎꯔꯦ ꯑꯗꯒꯤꯗꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯁꯛꯇꯤꯁꯤ ꯀꯃꯥꯏꯅ ꯇꯧ ꯃꯥꯏꯊꯤ ꯄꯤꯒꯗꯒꯦꯅ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯟꯅꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯕꯔꯃꯥ ꯕꯤꯁꯅꯨ ꯃꯍꯦꯁꯣꯔ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯏ ꯅꯨꯄꯤ ꯑꯃ ꯑꯣꯜꯂꯦ ꯂꯥꯏ ꯅꯨꯄꯤꯗꯨ ꯗꯨꯔꯒꯥꯁꯤꯅꯤ ꯑꯗꯨꯒ ꯃꯍꯤꯁꯥꯁꯨ ꯂꯥꯟ ꯊꯦꯡꯅꯅꯕ ꯂꯥꯛꯑꯦ ꯃꯍꯤꯁꯥꯁꯨꯁꯤ ꯃꯥꯒꯤꯁꯨ ꯁꯛꯇꯤ ꯈꯔ ꯂꯩ ꯀꯔꯤ ꯀꯔꯤ ꯂꯩꯒꯦꯗ ꯑꯣꯟꯅꯤꯡꯕ ꯉꯁꯥꯏꯒꯤ ꯏꯔꯣꯏ ꯑꯃꯨꯛ ꯑꯣꯟꯕ ꯉꯝꯕ ꯁꯒꯣꯜ ꯑꯃꯨꯛ ꯁꯥꯃꯨ ꯑꯃꯨꯛ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯒ ꯂꯥꯟꯁꯤ ꯊꯦꯡꯅꯕ ꯉꯝꯕ ꯃꯈꯟ ꯃꯥꯅ ꯀꯥꯞꯄꯛꯄ ꯇꯦꯟ ꯃꯥꯒꯤ ꯒꯗꯥ ꯃꯥꯒꯤ ꯊꯥꯡ ꯃꯥꯒꯤ ꯇꯥ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯁꯛꯇꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯀꯅꯥꯝꯇꯅ ꯂꯥꯏ ꯑꯃꯇꯅ ꯃꯥ ꯃꯥꯌꯣꯛꯅꯕ ꯉꯝꯗꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯗꯨꯔꯒꯥ ꯗꯦꯕꯤ ꯊꯣꯔꯛꯑꯦ ꯗꯨꯔꯒꯥ ꯍꯥꯏꯕ ꯂꯥꯏꯁꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯔꯨꯑꯣꯏꯅ ꯕ꯭ꯔꯍ꯭ꯃꯥ ꯕꯤꯁꯅꯨ ꯃꯍꯦꯁꯣꯔꯅ ꯄꯨꯜꯂꯒ ꯁꯛꯇꯤ ꯑꯃ ꯁꯦꯝꯃꯦ ꯃꯗꯨꯅꯤ ꯗꯨꯔꯒꯥ ꯍꯥꯏꯁꯤ ꯗꯨꯔꯒꯥꯁꯤ ꯀꯩ ꯇꯣꯡꯉꯒ ꯅꯣꯡꯁꯥ ꯇꯣꯡꯉꯒ ꯂꯥꯛꯏ ꯃꯁꯤ ꯀꯩ ꯑꯣꯏ ꯅꯣꯡꯁꯥ ꯑꯣꯏ ꯇꯧꯏ ꯑꯗꯨ ꯀꯩꯃꯛꯁꯨ ꯗꯥꯏꯔꯦꯛ ꯍꯦꯟ ꯅꯠꯇꯦ ꯍꯥꯏ ꯑꯃꯨꯛꯅ ꯀꯩ ꯑꯣꯟꯕ ꯉꯝꯕ ꯑꯃꯨꯛꯅ ꯅꯣꯡꯁꯥ ꯑꯣꯟꯕ ꯉꯝꯕ ꯑꯗꯨꯝꯕ ꯖꯤꯕꯅꯤ ꯃꯥꯅ ꯇꯣꯡꯉꯤꯁꯤ ꯑꯗꯨꯒ ꯃꯈꯨꯠ 10 ꯄꯥꯜꯂꯤ ꯃꯉꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯀꯣꯛ ꯑꯁꯤꯕ ꯃꯀꯣꯛꯁꯤ ꯄꯔꯦꯡ ꯑꯣꯏꯅ ꯂꯤꯛ ꯑꯣꯏꯅ ꯁꯤ ꯑꯗꯨꯒ ꯇꯥ ꯄꯥꯏ ꯒꯗꯥ ꯄꯥꯏ ꯊꯥꯡ ꯇꯥ ꯑꯗꯒꯤ ꯇꯦꯟ ꯅꯨꯡ ꯂꯤꯔꯨꯡ ꯑꯗꯒꯤ ꯕꯤꯁꯅꯨꯒꯤ ꯆꯀ꯭ꯔ ꯃꯍꯥꯗꯦꯕꯒꯤ ꯇ꯭ꯔꯤꯁꯨꯜ ꯂꯣꯏꯅꯃꯛ ꯄꯥꯏꯕ ꯃꯈꯨꯠ 10ꯃꯛꯁꯤ ꯈꯨꯠꯂꯥꯏ ꯂꯣꯏꯅꯃꯛ ꯄꯥꯏꯔꯀꯥꯟꯗ ꯂꯥꯟꯁꯤ ꯁꯣꯛꯅꯕ ꯂꯥꯛꯄꯅꯤ ꯑꯗꯨ ꯃꯥꯒ ꯉꯁꯥꯏꯒꯤ ꯃꯍꯤꯁꯥꯁꯨꯔꯒ ꯂꯥꯟꯁꯤ ꯑꯀꯟꯕ ꯐꯪꯅ ꯁꯣꯛꯅꯔꯛꯄꯁꯤꯗ ꯃꯍꯤꯁꯥꯁꯨꯔꯁꯨ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯃꯑꯣꯟ ꯁꯥꯌꯣꯟꯁꯤ ꯑꯣꯜꯂꯀꯥꯟꯗ ꯁꯣꯛꯅꯔꯛꯏ ꯑꯗꯒꯤ ꯗꯨꯔꯒꯥꯁꯨ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯥꯒꯤ ꯃꯈꯟꯒꯤ ꯇꯦꯟ ꯃꯥꯒꯤ ꯃꯈꯟꯒꯤ ꯂꯤꯔꯨꯡ ꯑꯗꯒꯤ ꯊꯥꯡ ꯇꯥꯁꯤ ꯁꯤꯖꯤꯟꯅꯔꯒ ꯊꯦꯡꯅꯔꯛꯄ ꯂꯥꯟꯅꯤ ꯑꯗꯨꯕꯨ ꯑꯃꯅ ꯑꯃ ꯉꯝꯅꯗꯗꯅ ꯌꯥꯝ ꯀꯨꯏꯅ ꯃꯇꯝꯁꯤ ꯆꯪꯉꯝꯃꯤ ꯀꯣꯟꯅꯪꯗ ꯃꯍꯤꯁꯥꯁꯨꯔꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯁꯥꯌꯣꯟ ꯑꯃ ꯄꯨꯊꯣꯔꯛꯏ ꯀꯔꯤ ꯀꯧꯒꯦꯗ ꯔꯛꯇꯕꯤꯔ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯃ ꯊꯣꯛꯑꯦ ꯔꯛꯇꯕꯤꯔ ꯍꯥꯏꯕ ꯍꯤꯡꯆꯥꯕꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯃꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯛꯁꯤ ꯅꯠꯇ꯭ꯔꯒ ꯃꯁꯥꯁꯤ ꯊꯥꯡꯅ ꯁꯣꯛꯍꯜꯂꯒ ꯀꯛꯑꯒ ꯏ ꯍꯦꯛ ꯊꯣꯛꯑꯕ ꯃꯥꯒꯤ ꯏꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯑꯁꯤꯗ ꯍꯦꯛ ꯇꯥꯔꯕ ꯃꯗꯨꯗꯒꯤ ꯔꯛꯇꯕꯤꯁꯤ ꯃꯁꯤꯡ ꯈꯪꯗꯅ ꯍꯦꯛꯇ ꯊꯣꯛꯄ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯅ ꯔꯛꯇꯕꯤꯁꯤ ꯃꯁꯤꯡꯁꯤ ꯁꯨꯝ ꯌꯥꯝꯈꯠꯂꯛꯄ ꯑꯃ ꯃꯉꯛꯀ ꯍꯥꯜꯂꯦ ꯃꯥꯒꯤ ꯏꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯈꯟ ꯔꯛꯇꯕꯤ ꯃꯁꯤꯡ ꯌꯥꯝ ꯊꯣꯛꯄꯗꯒꯤ ꯃꯁꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯀꯣꯟꯅꯪꯗ ꯗꯨꯔꯒꯥ ꯃꯥꯇꯥ ꯑꯁꯤꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯁꯥꯌꯣꯟ ꯑꯃ ꯄꯨꯊꯣꯛꯑꯦ ꯀꯥꯂꯤ ꯍꯥꯏꯅ ꯃꯌꯥꯝ ꯈꯪꯅꯕꯗꯣ ꯀꯥꯂꯤꯁꯤ ꯃꯨꯁꯤꯟ ꯃꯨꯏ ꯃꯉꯛꯇ ꯃꯤ ꯃꯀꯣꯛ ꯑꯁꯤꯕ ꯃꯌꯥꯝꯅ ꯎꯕꯤꯔꯝꯒꯅꯤ ꯊꯥꯡ ꯇꯨꯡꯒꯣꯝꯕꯤꯒꯨꯝꯕ ꯑꯃ ꯄꯥꯏ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯃꯉꯛ ꯀꯛꯑꯀꯥꯟꯗ ꯃꯉꯛꯇ ꯂꯤꯛ ꯑꯣꯏꯅ ꯁꯤ ꯑꯗꯨ ꯍꯟꯗꯛꯀꯤ ꯔꯛꯇꯕꯤꯔꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯥꯁꯨ ꯑꯀꯟꯕ ꯃꯥꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯂꯥꯟꯁꯤ ꯑꯀꯟꯕ ꯐꯪꯅ ꯊꯦꯡꯅꯔꯛꯏ ꯔꯛꯇꯕꯤꯗꯒꯤ ꯑꯣꯜꯂꯤꯕ ꯔꯛꯇꯕꯤ ꯃꯆꯥ ꯃꯌꯥꯝꯁꯤ ꯃꯉꯛ ꯀꯛꯑꯒ ꯁꯨꯝ ꯏꯗꯨꯅ ꯃꯈꯥ ꯇꯥꯔꯒ ꯁꯨꯝ ꯉꯁꯥꯏꯒꯤ ꯔꯛꯇꯕꯤꯔ ꯑꯃ ꯑꯣꯟꯕ ꯑꯃꯃꯨꯛ ꯊꯣꯛꯂꯛꯄ ꯑꯁꯤ ꯇꯧꯗꯅꯕ ꯃꯉꯛꯁꯤ ꯊꯥꯕꯠ ꯀꯛꯑꯒ ꯃꯥꯅ ꯏꯁꯦ ꯃꯉꯛꯇꯨꯗꯒꯤ ꯂꯣꯏꯅ ꯍꯦꯛꯇ ꯆꯨꯞꯄ ꯏꯁꯤ ꯂꯣꯏꯅ ꯆꯨꯞꯊꯣꯛꯑꯒ ꯁꯨꯝ ꯃꯊꯪ ꯍꯥꯜꯂꯛꯄꯁꯤꯅ ꯃꯥꯒꯤ ꯁꯛꯇꯤꯁꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤꯗꯤ ꯃꯥꯒꯤ ꯑꯔꯨꯝꯕꯁꯤꯁꯨ ꯍꯦꯟꯒꯠꯂꯛꯇꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯥꯎꯗꯅ ꯃꯈꯣꯡꯁꯤ ꯊꯥꯡꯗꯅ ꯂꯩꯃꯥꯏꯁꯦ ꯆꯠꯂꯛꯄ ꯀꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯃꯥꯏꯁꯤ ꯆꯦꯈꯥꯏ
ꯑꯗꯨꯅ ꯀꯣꯟꯊꯪꯗꯗꯤ ꯃꯁꯥꯕꯨ ꯄꯨꯊꯔꯤꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯃꯥꯏꯁꯤ ꯃꯅꯨꯡꯗ ꯆꯦꯈꯥꯏꯕꯗ ꯅꯠꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤꯁꯦ ꯀꯜꯂꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ 10ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯤꯁꯥꯁꯨꯔꯁꯤ ꯗꯥꯏꯔꯦꯛ ꯃꯥꯒꯤ ꯃꯊꯕꯥꯛꯇ ꯃꯍꯥꯗꯦꯕꯒꯤ ꯇ꯭ꯔꯤꯁꯨꯜꯅ ꯂꯦꯡꯉꯒ ꯍꯥꯠꯂꯤ ꯑꯗꯨꯗꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯃꯥ ꯁꯥꯌꯣꯟ ꯇꯧꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯃꯥꯏꯊꯤꯈ꯭ꯔꯦ ꯑꯗꯨꯝ ꯁꯤꯈ꯭ꯔꯦ ꯂꯥꯟꯁꯤ ꯃꯥꯅ ꯉꯝꯃꯦ ꯀꯥꯂꯤꯃꯥ ꯍꯥꯏꯕ ꯏꯃꯥꯁꯤꯅ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯥꯎꯕꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ ꯁꯛꯇꯤꯗꯨꯒ ꯀꯩꯒ ꯉꯁꯥꯏꯒꯤ ꯔꯛꯇꯕꯤꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯊꯛꯄꯗꯨꯒ ꯔꯛꯇꯕꯤꯒꯤ ꯏ ꯌꯥꯝ ꯊꯛꯄꯁꯤ ꯃꯉꯣꯟꯗ ꯅꯤꯁꯥ ꯄꯥꯜꯂꯤ ꯑꯩꯈꯣꯏꯅ ꯌꯨ ꯊꯛꯄꯒꯨꯝꯕꯒꯤ ꯇꯥꯏꯞꯇ ꯅꯤꯁꯥ ꯑꯃ ꯄꯥꯟꯗꯅ ꯃꯥꯁꯤ ꯉꯥꯎꯈꯠꯂꯛꯇꯅ ꯂꯥꯎꯔꯦ ꯍꯤꯡꯆꯥꯕ ꯂꯣꯏꯅ ꯍꯥꯠꯂꯒꯁꯨ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯏ ꯄꯤꯌꯨ ꯑꯩ ꯏ ꯈꯧꯔꯥꯡꯉꯤ ꯑꯩ ꯏ ꯊꯛꯀꯦ ꯑꯩ ꯏ ꯄꯤꯌꯨ ꯄꯤꯌꯨꯅ ꯂꯥꯎꯗꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯆꯤꯡ ꯃꯥꯟ ꯇꯨꯔꯦꯟ ꯄꯥꯠ ꯂꯣꯏꯅꯃꯛꯁꯤ ꯀꯣꯏꯆꯠ ꯆꯠꯂꯛꯄꯁꯤꯗ ꯂꯥꯏ ꯄꯨꯝꯅꯃꯛꯅ ꯋꯥ ꯑꯃ ꯈꯟꯅꯔꯦ ꯃꯥꯁꯤ ꯐꯥꯗꯅꯕ ꯎꯄꯥꯏꯁꯤ ꯃꯍꯥꯗꯦꯕ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯃꯍꯥꯗꯦꯕꯗ ꯍꯥꯏꯖꯔꯦ ꯃꯍꯥꯗꯦꯕ ꯃꯁꯥꯃꯛꯅ ꯉꯁꯥꯏꯒꯤ ꯀꯥꯂꯤꯃꯥꯏꯁꯤ ꯊꯦꯡꯅꯗꯅ ꯈꯥꯝꯗꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯏ ꯑꯁꯥꯎꯕꯗꯨ ꯍꯟꯗꯧ ꯌꯥꯗ꯭ꯔꯦ ꯐꯥꯗꯧ ꯌꯥꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯅ ꯃꯍꯥꯗꯦꯕꯅ ꯃꯥꯅ ꯂꯥꯛꯀꯗꯧꯕ ꯂꯝꯕꯤꯗ ꯂꯣꯡꯅ ꯍꯦꯛꯇ ꯍꯤꯞꯇꯅ ꯂꯩꯈꯤꯕꯅꯤ ꯃꯍꯥꯗꯦꯕꯅ ꯉꯁꯥꯏꯒꯤ ꯀꯥꯂꯤꯃꯥꯏꯅ ꯂꯥꯛꯀꯗꯧꯕ ꯂꯝꯕꯤꯁꯤ ꯂꯣꯡꯅ ꯍꯤꯞꯇꯅ ꯂꯩꯈꯤꯕ ꯂꯝꯕꯤꯁꯤꯗ ꯀꯥꯂꯤꯃꯥꯏ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯥꯂꯤꯃꯥꯏꯅ ꯃꯥꯒꯤ ꯊꯕꯥꯛꯁꯤꯗ ꯃꯈꯣꯡꯁꯤꯗ ꯊꯥꯒ ꯅꯦꯠꯂꯒ ꯀꯥꯜꯂꯒ ꯆꯠꯀꯦ ꯇꯧꯕꯁꯤꯗ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕꯒꯤ ꯃꯊꯕꯥꯛꯇ ꯅꯦꯠꯂꯦ ꯍꯥꯏꯁꯤ ꯈꯪꯗꯅ ꯍꯟꯗꯅ ꯄꯥꯛꯊꯔ ꯌꯦꯡꯕꯗ ꯃꯍꯥꯗꯦꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯁꯤ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯔꯩꯁꯤ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯛꯇꯤ ꯃꯌꯥꯝꯗꯨ ꯁꯔ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥ ꯍꯥꯟꯅꯒꯤ ꯄꯥꯔꯕꯇꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏ ꯏꯪꯊꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯂꯥꯟꯗꯨ ꯃꯥꯏ ꯄꯥꯛꯑꯒ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯉꯁꯥꯏꯒꯤ ꯂꯥꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎꯗꯅ ꯃꯉꯣꯟꯗ ꯂꯩ ꯄꯔꯦꯡ ꯃꯌꯥꯝ ꯆꯥꯏꯊꯩ ꯂꯩ ꯄꯔꯦꯡ ꯃꯌꯥꯝ ꯍꯨꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯥꯂꯤꯃꯥꯏ ꯍꯥꯏꯕ ꯂꯥꯏꯁꯤꯒꯤ ꯋꯥꯔꯤ ꯁꯤꯅꯤ ꯑꯦꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯉꯝꯗꯕ ꯀꯥꯂꯤꯃꯥꯏꯅ ꯃꯔꯩ ꯇꯤꯡꯊꯣꯛꯄꯁꯤꯅ ꯀꯔꯤꯒꯤꯅꯣ ꯀꯥꯂꯤꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯦꯕꯒꯤ ꯃꯊꯕꯥꯛꯇ ꯅꯦꯠꯂꯤꯁꯤꯅ ꯀꯔꯤꯅꯣ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯈꯪꯉꯝꯗꯕꯅꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯧꯋꯤ ꯋꯥꯔꯤ ꯇꯥꯕ ꯃꯈꯥ ꯁꯝꯊꯕꯤꯌꯨ ꯃꯈꯥ ꯑꯝꯇꯪꯒ ꯁꯝꯖꯖꯒꯦ ꯗꯨꯔꯒꯥ ꯄꯨꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥꯁꯤ ꯅꯣꯔꯠ ꯏꯁꯇꯔꯟꯗ ꯃꯔꯨꯑꯣꯏꯅ ꯕꯪꯒꯥꯂꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩꯁꯤ ꯗꯨꯔꯒꯥ ꯄꯨꯖꯥꯅꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯃꯈꯣꯏ ꯗꯨꯔꯒꯥ ꯄꯨꯖꯥꯅꯤ ꯍꯥꯏꯔꯗꯤ ꯁꯨꯇꯤ ꯊꯥꯗ꯭ꯔꯁꯨ ꯁꯨꯇꯤ ꯑꯗꯨꯝ ꯂꯧꯔꯦ ꯑꯗꯒꯤ ꯅꯥꯔꯁꯨ ꯅꯥꯅ ꯑꯗꯨꯝ ꯄꯨꯖꯥꯁꯤ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅꯤ ꯌꯥꯝ ꯀꯟꯅ ꯊꯋꯥꯏ ꯌꯥꯎꯕ ꯃꯁꯤꯗ ꯆꯥꯎꯅ ꯃꯥꯏꯛ ꯈꯣꯡꯗꯅ ꯑꯗꯒꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯇꯅ ꯏꯁꯩ ꯁꯛꯅꯗꯅ ꯖꯒꯣꯏ ꯁꯥꯟꯅꯗꯅ ꯆꯥꯕꯒ ꯊꯛꯄꯒ ꯑꯔꯣꯏꯕꯤꯗ ꯇꯧꯋꯦ ꯕꯦꯡꯒꯣꯂꯤꯁꯤꯡꯅ ꯑꯗꯨ ꯕꯦꯡꯒꯣꯂꯤꯁꯤꯡꯅ ꯇꯧꯔꯤꯕ ꯗꯨꯔꯒꯥ ꯄꯨꯖꯥꯁꯤꯅ ꯑꯇꯣꯞꯄ ꯑꯃꯅꯤ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯕꯗꯤ ꯃꯥꯟꯅꯔꯒꯁꯨ ꯃꯥꯒꯤ ꯅꯤꯡꯕ ꯑꯅꯤꯡꯕꯗꯨꯗꯤ ꯈꯦꯠꯅꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃꯗ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯍꯥꯏꯇꯥꯔꯦ ꯀꯥꯡꯂꯨꯞꯁꯤ ꯃꯔꯤꯒꯨꯝꯕ ꯂꯩ ꯀꯔꯤꯅꯣꯗ ꯑꯍꯥꯟꯕꯗ ꯕꯤꯁꯅꯨꯕꯨ ꯊꯥꯖꯕ ꯕꯤꯁꯅꯨꯕꯨ ꯂꯥꯠꯆꯕ ꯕꯤꯁꯅꯨꯕꯨꯗ ꯅꯤꯡꯖꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞꯇꯨꯅ ꯕꯩꯁꯅꯕꯤꯖꯝ ꯑꯗꯨꯒ ꯁ꯭ꯔꯤ ꯃꯍꯥꯗꯦꯕꯕꯨꯗ ꯂꯥꯠꯆꯕ ꯃꯍꯥꯗꯦꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯥꯏꯅꯤ ꯈꯜꯂ ꯂꯥꯠꯆꯕ ꯑꯗꯨꯅ ꯁꯛꯇꯤꯖꯝ ꯁꯥꯏꯕꯤꯖꯝ ꯀꯧꯕ ꯑꯗꯨꯒ ꯀꯥꯂꯤꯃꯥꯏ ꯂꯥꯠꯄ ꯁꯛꯇꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯕꯨ ꯂꯥꯠꯄꯗꯨꯅ ꯁꯛꯇꯤꯖꯝ ꯑꯗꯨꯒ ꯑꯍꯨꯝꯃꯛꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍꯃꯟ ꯀꯧꯕ ꯂꯥꯏ ꯑꯃ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯅ ꯃꯥꯒꯤ ꯁꯥꯌꯣꯟ ꯃꯥꯒꯤ ꯄꯥꯔꯠ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕꯅꯤ ꯃꯍꯥꯗꯦꯕꯁꯨ ꯕꯤꯁꯅꯨꯁꯨ ꯕ꯭ꯔꯍꯃꯥꯁꯨ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯍꯃꯟꯗꯨꯕꯨ ꯂꯥꯠꯄꯗꯨꯅ ꯁ꯭ꯃꯥꯔꯇꯤꯖꯝ ꯑꯗꯨꯒ ꯂꯥꯏ ꯑꯝꯇ ꯊꯥꯖꯗꯕꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯗꯨꯉꯥꯏ ꯑꯦꯊꯤꯁ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯃꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯊꯤꯖꯝ ꯂꯥꯏ ꯌꯥꯝꯅ ꯊꯥꯖꯖꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯅꯤꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯄꯣꯂꯤꯊꯤꯖꯝꯅꯤ ꯂꯥꯏ ꯌꯥꯝꯅ ꯊꯥꯖꯅꯩ ꯂꯥꯏ ꯑꯃꯈꯛꯇꯗ ꯊꯥꯖꯗꯦ ꯂꯥꯏ ꯌꯥꯝ ꯂꯥꯠꯂꯤ ꯑꯗꯨꯅ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯪꯒꯥꯂꯤꯁꯤꯡꯅ ꯀꯔꯤꯒꯤ ꯄꯨꯖꯥ ꯇꯧꯒꯦ ꯍꯦꯛꯇ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯌꯥꯝꯅ ꯇꯧꯅꯔꯛꯄ ꯑꯗꯨꯒ ꯐꯠꯇꯕ ꯃꯤ ꯃꯈꯜꯁꯤ ꯁꯨꯝ ꯍꯦꯟꯅ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯄ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯗꯤ ꯂꯥꯛꯁꯟꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯅꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯂꯨꯕꯁꯨ ꯉꯝꯗꯕꯅꯤꯅ ꯏꯃꯥ ꯀꯥꯂꯤꯃꯥꯏ ꯅꯤꯡꯖꯔꯒ
ꯏꯃꯥ ꯀꯥꯂꯤ ꯃꯥꯏꯅ ꯃꯈꯣꯏꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕꯤꯅꯕ ꯍꯥꯏꯗꯅ ꯀꯥꯂꯤ ꯃꯥꯏꯁꯤ ꯂꯥꯠꯆꯔꯤꯕꯅꯤ ꯁꯤꯅꯤ ꯈꯦꯠꯅꯕ ꯑꯃꯅ ꯑꯗꯨꯒ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗ ꯑꯗꯨꯒ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯒꯨꯝꯕ ꯑꯗꯒꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯨꯝꯕꯗ ꯂꯥꯠꯅꯔꯤꯕꯁꯤ ꯗꯁꯦꯔꯥ ꯁ꯭ꯔꯤ ꯔꯥꯝꯅ ꯔꯥꯕꯣꯟ ꯍꯥꯠꯅꯕ ꯗꯨꯔꯒꯥꯕꯨ ꯅꯤꯡꯖꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯄꯨꯖꯥꯒꯤ ꯃꯑꯣꯡ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯤ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯥꯟꯅꯅ ꯂꯩ ꯑꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯄꯨꯖꯥ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯆꯥꯕ ꯌꯥꯏ ꯀꯩ ꯆꯥꯕ ꯌꯥꯗꯒꯦ ꯍꯥꯏꯕꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯏꯇꯥꯎꯅꯁꯨ ꯉꯁꯥꯏ ꯍꯪꯕꯤꯈ꯭ꯔꯦ ꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯕꯪꯒꯥꯂꯤꯁꯤꯡꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯃꯅꯨꯡꯁꯤ ꯆꯔꯥ ꯍꯦꯟꯕ ꯉꯝꯕꯅ ꯍꯦꯜꯂꯦ ꯉꯝꯗꯕꯅ ꯅꯥꯝꯇꯪ ꯆꯥꯏ ꯑꯗꯨꯒ ꯁꯨꯡꯉꯝ ꯉꯝꯖꯗꯕ ꯆꯥꯛ ꯆꯥꯗꯕ ꯌꯥꯗꯕꯁꯤꯡꯗꯨꯅ ꯃꯦꯔꯥꯃꯦꯁ ꯍꯥꯏꯕꯗꯤ ꯁꯥ ꯉꯥ ꯁꯨꯡꯆꯥ ꯆꯥꯗꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯅꯨꯃꯤꯠ 10ꯅꯤꯁꯤ ꯃꯅꯨꯡꯗ ꯇꯤꯜꯍꯧ ꯆꯅꯝ ꯁꯥ ꯉꯥ ꯁꯨꯡꯆꯥ ꯍꯦꯛ ꯆꯥꯗꯦ ꯃꯅꯥ ꯃꯁꯤꯡ ꯏꯆꯝ ꯆꯝꯕ ꯉꯥꯛꯇ ꯆꯥꯔꯒ ꯂꯦꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯕꯨ ꯂꯥꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯔꯤ ꯆꯠꯄ ꯄꯣꯠꯁꯛꯁꯤꯡ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯟ ꯑꯗꯨꯒ ꯇꯣꯔꯕꯣꯠ ꯑꯁꯤꯅꯆꯤꯡꯕꯁꯤ ꯀꯌꯥ ꯆꯥꯟꯅꯗꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯈꯤꯇꯪ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯗꯨꯔꯒꯥ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒ ꯑꯅꯤꯁꯤꯒꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯐꯤꯕꯝ ꯈꯔ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯁꯤ ꯁꯛꯇꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯆꯥꯎꯕ ꯑꯗꯒꯤ ꯑꯃꯅ ꯐꯔꯇꯤꯂꯤꯇꯤ ꯍꯥꯏꯗꯤ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔ ꯂꯥꯏꯔꯦꯝꯕꯤ ꯉꯥꯛꯇꯅꯤ ꯗꯨꯔꯒꯥꯁꯨ ꯑꯩꯈꯣꯏ ꯄꯨꯖꯥ ꯇꯧꯅꯔꯤꯁꯤ ꯃꯆꯥ ꯄꯣꯛꯆꯗꯕꯁꯤꯡꯅ ꯃꯆꯥ ꯄꯣꯛꯆꯅꯕ ꯑꯩꯈꯣꯏ ꯃꯩꯇꯩꯗꯅ ꯑꯃꯨꯛ ꯄꯥꯟꯊꯣꯏꯕꯤ ꯂꯥꯠꯆꯔꯤꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯉꯥꯡ ꯅꯨꯕꯤ ꯃꯈꯥꯗ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯅꯕ ꯁꯨꯃꯥꯏꯅ ꯅꯤꯡꯖꯩ ꯑꯁꯤꯅꯤ ꯑꯅꯤꯁꯤꯒꯤ ꯃꯥꯟꯅꯕ ꯍꯥꯏꯕꯕꯨ ꯁꯤꯃꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯇꯩꯗꯤ ꯏꯇꯥꯎ ꯀꯔꯤ ꯍꯪꯕꯤꯅꯤꯡꯕ ꯑꯃꯨꯛ ꯂꯩꯈꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯥꯎ ꯉꯁꯤ ꯑꯗꯨꯝ ꯁꯥꯡꯉꯕꯅꯤꯅ ꯃꯌꯥꯝ ꯑꯩꯅ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯈꯪꯖꯔꯦ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯈꯟꯖꯩ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯅ ꯑꯗꯨꯝ ꯃꯥꯜꯂꯤ ꯏꯇꯥꯎꯀꯣ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯄꯨꯡꯈꯥꯏꯃꯨꯛ ꯀꯩꯃꯨꯛ ꯇꯧꯔꯕꯅꯤ나 ꯃꯊꯪꯗ ꯑꯃꯨꯛ ꯁꯤ ꯃꯈꯥ ꯇꯥꯕꯗ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯏꯇꯥꯎꯗ ꯑꯃꯨꯛ ꯎꯅꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯂꯩꯕꯤꯔꯤꯕ ꯁ꯭ꯇꯦꯌꯤꯡ ꯐꯤꯠꯀꯤ ꯆꯦꯅꯦꯜꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯁ꯭ꯇꯦꯌꯤꯡ ꯐꯤꯠ ꯍꯥꯏꯕ ꯆꯦꯅꯦꯜꯁꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ ꯋꯥꯈꯜ ꯐꯅ ꯂꯩꯅꯕ ꯑꯃꯗꯤ ꯑꯃꯒ ꯑꯃꯒ ꯈꯨꯠꯁꯝꯅꯔꯒ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯃꯤꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯊꯣꯛꯆꯕ ꯑꯄꯤꯛꯄ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯑꯃꯈꯛꯅꯤ ꯃꯁꯤ ꯃꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯧꯒꯠꯄꯤꯕꯗꯒꯤ ꯉꯁꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯖꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯗꯥꯛꯇꯔ ꯙꯥꯀꯦꯁꯣꯔꯅ ꯑꯃꯗꯤ ꯗꯥꯛꯇꯔ ꯅꯕꯀꯤꯁꯣꯔꯅ ꯈꯨꯔꯨꯝꯖꯔꯤ